ꯆꯥꯎꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯟꯚꯦꯁꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯏꯟꯚꯦꯁꯃꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃ ꯆꯪꯏ꯫ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯁꯤ ꯕ꯭ꯔꯣꯀꯔ ꯑꯃꯗ ꯍꯦꯛꯇ ꯁꯥꯕ ꯌꯥꯏ, ꯕ꯭ꯔꯣꯀꯔ ꯁꯥꯕ ꯌꯥꯕ ꯕ꯭ꯔꯣꯀꯔ ꯃꯌꯥꯝ ꯂꯩ꯫ ꯕ꯭ꯔꯣꯀꯔ ꯑꯩꯅ ꯍꯥꯏꯖꯒꯦ ꯇꯧꯔꯤꯕ ꯕ꯭ꯔꯣꯀꯔꯁꯤꯅ ꯖꯦꯔꯣꯗꯥ ꯍꯥꯏꯔꯤꯕ ꯕ꯭ꯔꯣꯀꯔꯗꯨꯗꯅꯤ꯫ ꯖꯦꯔꯣꯗꯥꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟ ꯕ꯭ꯔꯣꯀꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ, ꯃꯥꯒꯤ ꯆꯥꯔꯖ ꯌꯥꯝꯅ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯅ ꯖꯦꯔꯣꯗꯥꯁꯤ ꯃꯌꯥꯝꯅ ꯐꯩꯁꯨ ꯍꯥꯏꯅꯩ, ꯑꯗꯩꯗꯤ ꯑꯩꯒꯤꯁꯨ ꯖꯦꯔꯣꯗꯥꯗ ꯑꯦꯀꯥꯎꯟ ꯂꯩ꯫ ꯑꯗꯨꯅ ꯖꯦꯔꯣꯗꯥꯗ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯖꯦꯔꯣꯗꯥꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯖꯦꯔꯣꯗꯥꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯗꯣꯀꯨꯃꯦꯟ ꯆꯪꯒꯗꯒꯦ ꯍꯥꯏꯗꯣ ꯍꯥꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯆꯪꯒꯅꯤ, ꯑꯅꯤꯁꯨꯕꯗ ꯏꯃꯦꯜ ꯍꯥꯏꯕꯗꯤ ꯖꯤꯃꯦꯜ, ꯃꯊꯪꯗ ꯄꯥꯟ ꯀꯥꯔꯗ, ꯃꯊꯪꯗ ꯑꯙꯥꯔ ꯀꯥꯔꯗ ꯋꯤꯠ ꯑꯙꯥꯔ ꯀꯥꯔꯗ ꯁꯥꯕꯗ ꯍꯥꯞꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯗꯨ ꯆꯪꯒꯅꯤ꯫ ꯑꯗꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ, ꯅꯦꯠ ꯕꯦꯡꯀꯤꯡ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯒꯤ ꯅꯝꯕꯔ 3ꯇ ꯀꯦꯟꯁꯦꯜ ꯆꯦꯛ ꯅꯠꯇ꯭ꯔꯒꯅ ꯕꯦꯡ ꯄꯥꯁꯕꯨꯛꯀꯤ ꯊꯥ 3ꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯞꯗꯦꯠ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗꯀꯤ ꯍꯥꯏꯕꯗꯣ ꯅꯝꯕꯔ 4ꯒꯤꯁꯦ, ꯑꯙꯥꯔ ꯀꯥꯔꯗꯁꯦ ꯑꯙꯥꯔ ꯀꯥꯔꯗ ꯁꯥꯕꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯤꯗꯅ, ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯛꯄꯗ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯍꯥꯞꯀꯥꯟꯗ ꯃꯥꯏ OTP ꯑꯃ ꯂꯥꯛꯀꯅꯤ꯫ OTPꯗꯣ ꯑꯙꯥꯔ ꯀꯥꯔꯗ ꯁꯥꯕꯗ ꯍꯥꯞꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯙꯥꯔ ꯀꯥꯔꯗ ꯁꯥꯕꯗ ꯍꯥꯞꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯗꯨꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯛꯇ ꯆꯪꯉꯒ ꯍꯥꯡꯕꯁꯨ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯅ zerodha.comꯗ ꯆꯪꯉꯒ ꯍꯥꯡꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯛꯇ ꯆꯪꯉꯒ ꯍꯥꯡꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯠꯆꯔꯛꯀꯦ, ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯏꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯍꯥꯡꯉꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯍꯥꯡꯉ ꯃꯇꯨꯡꯗ ꯕ꯭ꯂꯨ ꯀꯂꯔꯗ ꯂꯤꯡꯛ ꯑꯃ ꯄꯤꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ꯫ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯁꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯃꯣꯕꯥꯏꯜꯗ OTP ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨꯒꯤ OTPꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ꯫ OTPꯗꯣ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯃꯤꯡꯒ ꯏꯃꯦꯜꯒ ꯑꯃꯨꯛ ꯍꯥꯞꯄꯅꯤ꯫ ꯏꯃꯦꯜ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯏꯃꯦꯜꯗ OTP ꯑꯃ ꯆꯠꯂꯅꯤ꯫ ꯏꯃꯦꯜꯗꯣ ꯍꯥꯡꯉꯒ ꯁꯤꯗ OTP ꯍꯥꯞꯆꯤꯜꯂꯅꯤ꯫ OTP ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯄꯦꯟ ꯀꯥꯔꯗ ꯅꯝꯕꯔꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯀ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯏꯀ꯭ꯋꯤꯇꯤ ꯈꯛꯇꯗ ꯇ꯭ꯔꯦꯗꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ, ꯏꯟꯚꯦꯁꯃꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 200 ꯈꯛ ꯆꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯣꯄꯅꯤꯡ ꯇꯧꯕꯒꯤ ꯐꯤꯁꯁꯦ꯫ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯀꯣꯃꯣꯗꯤꯇꯤꯗꯁꯨ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯄꯨꯟꯅ 200 + 100 ꯂꯨꯄꯥ 300 ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯏꯀ꯭ꯋꯤꯇꯤꯒꯤꯁꯤꯗ ꯏꯀ꯭ꯋꯤꯇꯤ, ꯀꯔꯦꯟꯁꯤ ꯑꯃꯁꯨꯡ ꯀꯣꯃꯣꯗꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯤꯛ ꯃꯥꯔꯛ ꯇꯧꯅꯤꯡꯉꯒꯗꯤ ꯇꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯏꯀ꯭ꯋꯤꯇꯤ ꯈꯛꯇꯪ ꯇꯧꯔꯁꯨ ꯌꯥꯏ꯫ ꯑꯗꯒꯤ ꯄꯨꯂꯞꯁꯦ ꯇꯧꯔꯒꯗꯤ ꯂꯨꯄꯥ 300 ꯄꯦꯃꯦꯟ ꯇꯧ ꯇꯥꯔꯦ꯫ ꯑꯗꯩꯗꯤ ꯄꯦꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯂꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯄꯦꯃꯦꯟ ꯇꯧꯊꯣꯛꯑꯅꯤ꯫ ꯄꯦꯃꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯙꯥꯔ KYC, ꯑꯗꯒꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔꯗꯣ ꯍꯥꯞ ꯇꯥꯔꯦ꯫ ꯑꯗꯩꯗꯤ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯍꯥꯞꯄꯒ ꯅꯦꯛꯁ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯅꯦꯛꯁ ꯇꯧꯔ ꯃꯇꯨꯡꯗ OTP ꯑꯃ ꯂꯥꯛꯀꯅꯤ꯫ OTP ꯔꯦꯖꯤꯁꯇꯔ ꯅꯝꯕꯔꯗꯨꯗ OTP ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯑꯦꯂꯥꯎ ꯑꯅ ꯇꯧ ꯇꯥꯔꯦꯀꯣ꯫ ꯑꯦꯂꯥꯎ ꯊꯥꯔꯤꯁꯤꯗ ꯑꯦꯂꯥꯎ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ, ꯍꯧꯖꯤꯛ ꯁꯛꯁꯦꯁ ꯀꯗꯧ ꯂꯩꯔꯤꯁꯦ ꯃꯈꯥ ꯅꯦꯛꯁ ꯀꯟꯇꯤꯅ꯭ꯌꯨ ꯑꯃ ꯂꯥꯛꯀꯅꯤ꯫ ꯀꯟꯇꯤꯅ꯭ꯌꯨ ꯁꯨꯃꯥꯏꯅ ꯄꯦꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦ, ꯁꯤꯒꯤ ꯐꯥꯗꯔ ꯅꯦꯝ, ꯃꯥꯗꯔ ꯅꯦꯝ ꯂꯣꯏꯅꯃꯛ ꯁꯤꯗ ꯐꯨꯜ ꯍꯥꯞꯄꯅꯤ꯫ ꯍꯥꯞꯄ ꯃꯇꯨꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯁꯤꯗ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯏꯁꯥꯒ ꯆꯥꯟꯅꯕꯗꯣ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯅꯦꯛꯁꯀꯤ ꯁꯤꯒꯤ ꯀꯃꯣꯗꯤꯇꯤ ꯇ꯭ꯔꯦड ꯀꯅꯦꯛꯁꯟ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯍꯥꯏꯁꯦ, ꯁꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯆꯥꯟꯅꯕ ꯑꯃ ꯈꯜꯂꯅꯤ꯫ ꯀꯃꯣꯗꯤꯇꯤ ꯈꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯀꯣ꯫ ꯑꯗꯒꯤ ꯃꯊꯪꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯄꯨ ꯇꯧꯔꯅꯤ꯫ ꯇ꯭ꯔꯦꯗꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗ ꯆꯍꯤ ꯀꯌꯥꯅꯣ, ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯑꯅꯧꯕꯅꯤꯅ ꯅ꯭ꯌꯨꯁꯦ ꯈꯜꯂꯅꯤ꯫ ꯈꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯣꯀꯨꯄꯦꯁꯟꯁꯤꯗ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯑꯣꯀꯨꯄꯦꯁꯟꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯑꯣꯀꯨꯄꯦꯁꯟꯁꯦ ꯁꯤꯗ ꯂꯤꯁ ꯊꯣꯛꯂꯛꯑꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯂꯤꯁ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯆꯥꯟꯅꯕ ꯑꯃ
ꯈꯜꯂꯦꯗꯅꯀꯣ ꯈꯜꯂ ꯃꯇꯨꯡꯗ ꯃꯈꯥꯗ ꯑꯃꯨꯛ ꯀꯩꯅꯣ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯑꯥꯔ ꯌꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯄꯣꯁ ꯄꯔꯁꯟ ꯍꯥꯏꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯁꯥꯏꯠꯇ ꯌꯥꯎꯔꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗꯒꯤ ꯆꯥꯟꯅꯕ ꯑꯃꯨꯛ ꯈꯜꯂꯅꯤ ꯌꯦꯁ ꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂꯅꯤ ꯈꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯕꯦꯡꯀꯤ ꯍꯥꯏꯇꯥꯔꯦꯅꯦ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯗꯨꯗ ꯂꯤꯡ ꯇꯧꯒꯗꯧꯔꯤꯕ ꯕꯦꯡꯛꯇꯣ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤꯗ ꯍꯪꯉꯤꯕ ꯗꯤꯇꯦꯜꯁꯦ ꯕꯦꯡꯛ ꯗꯤꯇꯦꯜꯁꯦ ꯍꯥꯞꯄꯅꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯌꯥꯎꯔꯅꯤ ꯁꯤꯗ ꯇꯤꯛ ꯃꯥꯔꯛ ꯇꯧꯐꯝ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯇꯤꯛ ꯃꯥꯔꯛ ꯇꯧꯁꯤꯜꯂꯅꯤ ꯇꯤꯛ ꯃꯥꯔꯛ ꯇꯧꯁꯤꯜꯂ ꯃꯇꯨꯡꯗ ꯃꯈꯥꯗ ꯑꯃꯨꯛ ꯆꯤꯡꯊꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨꯁꯤꯗ ꯀ꯭ꯂꯤꯛ ꯇꯧ ꯇꯥꯔꯦ ꯃꯊꯪꯗ ꯁꯤꯒꯤ ꯄꯦꯖꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯁꯤꯗ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯅꯕ ꯑꯦꯂꯥꯎ ꯇꯧ ꯍꯥꯏꯔꯛꯑꯅꯤ ꯑꯦꯂꯥꯎ ꯇꯧꯔꯅꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯁꯤꯁꯤꯗ ꯅꯝꯕꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯅꯝꯕꯔ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯅꯝꯕꯔꯗꯣ ꯏꯔꯒ ꯁꯤꯗ ꯐꯣꯇꯣꯗ ꯎꯠꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥꯁꯦ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯒꯗꯧꯅꯤ ꯂꯩꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯈꯥꯗ ꯀꯦꯞꯆꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯊꯥꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯀꯦꯞꯆꯔꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯅꯦꯛꯁ ꯄꯦꯖꯇ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯀꯦꯟꯁꯦꯜ ꯆꯦꯛ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯕꯦꯡꯛꯀꯤ ꯄꯥꯁꯕꯨꯛꯀꯤ ꯐ꯭ꯔꯟ ꯄꯦꯖꯇꯣ ꯑꯦꯀꯥꯎꯟ ꯅꯝꯕꯔꯒ ꯃꯤꯡꯒ ꯌꯥꯎꯕꯗꯣ ꯐꯣꯇꯣ ꯀꯥꯞꯄꯒ ꯁꯤꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯒꯅꯤ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ネクス ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯣꯞꯁꯅꯦꯜ ꯍꯥꯏꯅ ꯊꯣꯛꯏꯁꯦ ꯁꯤꯗ ꯑꯦꯐ ꯑꯦꯟ ꯑꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯦꯖ ꯀꯩꯅꯣꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯕꯦꯡꯛꯀꯤ ꯄꯥꯁꯕꯨꯛꯀꯤ 6 ꯃꯟꯠꯀꯤ ꯑꯞꯗꯦꯠ ꯇꯧ ꯍꯥꯏꯕꯗꯣ ꯑꯞꯗꯦꯠ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤꯗ ꯍꯥꯞꯀꯗꯧꯕꯅꯤ ꯑꯦꯐ ꯑꯦꯟ ꯑꯣ ꯇꯧꯗꯕꯤꯗ ꯏꯟꯚꯦꯁꯃꯦꯟ ꯈꯛ ꯇꯧꯕꯒꯤꯗꯤ ꯃꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯃꯊꯪꯗ ꯁꯤꯒꯅꯦꯆꯔ ꯆꯦ ꯑꯉꯧꯕ ꯑꯃꯗ ꯐꯖꯅ ꯁꯤꯒꯅꯦꯆꯔ ꯇꯧꯔꯒ ꯐꯣꯇꯣ ꯀꯥꯞꯄꯒ ꯃꯗꯨ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯅꯤ ꯁꯤꯒꯅꯦꯆꯔꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯄꯦꯟ ꯀꯥꯔꯗ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯗꯒꯤ ꯄꯦꯟ ꯀꯥꯔꯗꯀꯤ ꯃꯊꯪꯗ ꯀꯟꯇꯤꯅ꯭ꯌꯨ ꯑꯃꯨꯛ ꯇꯧꯔꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯏ ꯁꯥꯏꯟ ꯑꯅ ꯊꯥꯕꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯅꯦꯛꯁ ꯄꯦꯖꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯀꯟꯇꯤꯅ꯭ꯌꯨꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔ ꯀꯟꯇꯤꯅ꯭ꯌꯨꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯅ ꯍꯥꯏꯔꯤꯁꯤ ꯏꯃꯦꯜꯗ ꯑꯣ ꯇꯤ ꯄꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯃꯦꯜ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯨꯗ ꯑꯣ ꯇꯤ ꯄꯤ ꯑꯃ ꯆꯠꯂꯝꯅꯤ ꯃꯗꯨꯒꯤ ꯑꯣ ꯇꯤ ꯄꯤꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯑꯅ ꯊꯥꯔꯤꯕ ꯃꯐꯝꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯁꯕꯃꯤꯠ ꯇꯧꯔ ꯅꯦꯛꯁ ꯄꯦꯖ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯑꯥꯏ ꯑꯦꯒ꯭ꯔꯤ ꯑꯅ ꯊꯥꯔꯤꯕꯁꯤꯗ ꯇꯤꯛ ꯃꯥꯔꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯄ꯭ꯔꯣꯁꯤꯠ ꯇꯨ ꯏ ꯁꯥꯏꯟ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯊꯪ ꯄꯦꯖ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯍꯥꯞꯄꯅꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯤꯗ ꯑꯥꯏ ꯍꯤꯌꯔ ꯕꯥꯏ ꯑꯅ ꯊꯥꯔꯤꯕꯁꯤꯒꯤ ꯇꯤꯛ ꯃꯥꯔꯛ ꯇꯧꯐꯝꯁꯦ ꯇꯤꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯁꯦꯟ ꯑꯣ ꯇꯤ ꯄꯤ ꯑꯅ ꯊꯥꯔꯤꯕ ꯃꯈꯥꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁꯤꯗ ꯁꯦꯟ ꯑꯣ ꯇꯤ ꯄꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕꯗ ꯍꯥꯞꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯑꯣ ꯇꯤ ꯄꯤ ꯑꯃ ꯆꯠꯂꯝꯒꯅꯤ ꯃꯗꯨꯒꯤ ꯑꯣ ꯇꯤ ꯄꯤꯗꯣ ꯁꯤꯗ ꯏꯟꯇꯔ ꯑꯣ ꯇꯤ ꯄꯤ ꯑꯅ ꯊꯥꯔꯤꯁꯤꯗ ꯍꯥꯞꯄꯅꯤ ꯍꯥꯞꯄꯒ ꯚꯦꯔꯤꯐꯥꯏ ꯑꯣ ꯇꯤ ꯄꯤ ꯑꯅ ꯊꯥꯔꯤꯕꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯑꯗꯩ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯁꯤꯗ ꯑꯃꯨꯛ ꯁꯥꯏꯟ ꯅꯥꯎ ꯍꯥꯏꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯙꯥꯔ ꯅꯝꯕꯔ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣ ꯇꯤ ꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯣ ꯇꯤ ꯄꯤꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯔꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯩ ꯃꯈꯥꯁꯤꯗ ꯐꯤꯅꯤꯁ ꯑꯅ ꯊꯥꯔꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯅ ꯊꯣꯛꯂꯛꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯤꯉꯩꯗ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯁꯤ ꯄꯦꯖꯁꯤꯒꯤ ꯂꯥꯁꯇ ꯁꯤꯗ ꯖꯦꯔꯣꯗꯥ ꯍꯥꯏꯅ ꯊꯥꯔꯒ ꯁꯤꯒꯤ ꯃꯈꯥꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯍꯦꯜꯞ ꯂꯧꯕ ꯌꯥꯅꯤ ꯃꯣꯏꯗꯒꯤ ꯀꯃꯥꯏ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯖꯦꯔꯣꯗꯥꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯥꯡꯅꯤꯡꯉꯒꯗꯤ ꯃꯌꯥꯝ ꯍꯥꯡꯕꯤꯌꯨ ꯑꯗꯨꯒ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯤꯌꯨ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯅ ꯀꯥꯟꯅꯕꯁꯦ ꯉꯁꯤ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯝꯕ ꯉꯁꯤ ꯈꯔ ꯇꯨꯡꯁꯤꯟꯕꯁꯤꯅ ꯇꯨꯡꯗ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ 10ꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯟꯚꯦꯁꯃꯦꯟꯁꯦ ꯌꯥꯔꯤꯉꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯌꯨꯆꯔꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ